Manipur thokliba tha tara taruk suraba irang asigi fibam hakthengna yengsinba lakhiba BSF ki Director General Daljit Singh Chaudhary na Kakching District ki Serou da laktuna mafam adugi hauzigwediba fibam yengsinbagi mathakta Serou da mathau tawriba BSF ki personnel sing Manipur Police samadi ITBP gi makok thongba singa wari sanakre DG Daljit Singh Chaudhary ki khongchat adu ngasi ayupung mapan khara helakpada BSF ki ADG Rabi Gandhi amadi DIG JK Birdi ga luinana Sugnu fauba helicopter tongduna lakhe Sugnu dagi Serou fauba gadi tongduna laklaba matungda Serou Practicing High School ki campus ta leiba 131 BSF battalion da thungkhe mafamadu da Serou amadi Sugnu gi miyam gi maikai digi lakliba DG ADG amadi DIG da asambal lingyan sing yanduna harauta yamna okay mafamadu da BSF ki makok thongba officer sing yu aiba mifam ama ngaihak famlaba matung Serou amadi Sugnu da mathau tawriba BSF ki personnel sing Kakching District Police Assam Rifles amadi ITBP sing yauna punna interaction program ama pangthokhi Hariba interaction program adu loirba matung DG na luchingbi team aduna Churachandpur khongchat kidama helicopter tongduna Sugnu thadoki